ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯤꯇꯩ ꯄꯨꯟꯅ ꯇꯦꯕꯜ ꯑꯃꯠꯇꯗ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯅꯕꯦꯝꯕꯔ ꯅꯠꯇ꯭ꯔꯒ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯎꯪꯈꯠꯅꯔꯤꯕ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯤꯇꯩ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯇꯦꯕꯜ ꯑꯃꯠꯇꯗ ꯋꯥꯔꯤ ꯁꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯅ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅꯃꯔꯝ ꯂꯩꯅꯅ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯂꯤꯁ ꯑꯥꯔꯃꯤꯗꯒꯤ ꯅꯣꯡꯃꯩ 6,000 ꯍꯦꯟꯅ ꯂꯨꯠ ꯇꯧꯈꯤꯕꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯣꯡꯃꯩ 5,958 ꯔꯤꯀꯣꯚꯔ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯅꯣꯡꯃꯩ 1,038ꯗꯤ ꯒꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥꯅ ꯁꯔꯦꯟꯗꯔ ꯇꯧꯅꯕ ꯑꯄꯤꯜ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯚꯣꯂꯨꯟꯇꯔꯤ ꯑꯣꯏꯅ ꯒ꯭ꯔꯨꯞꯁꯤꯡ ꯑꯃꯁꯨꯡ ꯂꯅꯥꯏ ꯃꯤꯑꯣꯏꯁꯤꯡꯅ ꯁꯔꯦꯟꯗꯔ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯒ꯭ꯔꯨꯞꯁꯤꯡꯒꯁꯨ ꯇꯥꯡꯀꯛ ꯅꯥꯏꯅ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯃꯊꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯥꯏꯟ ꯀꯥꯏꯅ ꯄꯥꯏꯔꯝꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡꯁꯨ ꯇꯞꯅ ꯇꯞꯅ ꯍꯟꯊꯔꯛꯂꯦ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯒꯤ ꯍꯟꯊꯔꯛꯇꯨꯅ ꯁꯥꯟꯇꯤ ꯂꯥꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯝꯐꯥꯜꯒꯤ ꯀꯦꯄꯤꯇꯦꯜ ꯁꯤꯇꯤꯗꯒꯤ ꯆꯤꯡꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯖꯒꯥꯁꯤꯡ ꯌꯥꯎꯅ ꯑꯇꯩ ꯃꯐꯝ ꯀꯌꯥꯗ ꯅꯣꯡꯃꯒꯤ ꯇꯉꯥꯏ ꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯇꯨꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯊꯕꯛ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯔꯤ꯫ ꯍꯧꯈꯤꯕ ꯊꯥ 3 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯤꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯤꯍꯨꯠꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯥꯡꯀꯛ 3ꯗ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ꯫ ꯄꯨꯂꯤꯁ ꯑꯥꯔꯃꯤꯗꯒꯤ ꯅꯣꯡꯃꯩ 6,000 ꯍꯦꯟꯅ ꯂꯥꯛꯈꯤꯕꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯈꯨꯠꯂꯥꯏ 5,958 ꯔꯤꯀꯣꯚꯔ ꯇꯧꯔꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯔꯤꯀꯣꯚꯔ ꯇꯧꯈꯤꯕꯁꯤ ꯖꯨꯟ 13 ꯑꯃꯁꯨꯡ 13ꯗ ꯅꯣꯡꯃꯩ 219 ꯑꯗꯨꯒ ꯖꯨꯂꯥꯏ 3ꯗꯒꯤꯅ 4 ꯐꯥꯎꯕꯒꯤ ꯃꯔꯛꯇ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ 5ꯗꯒꯤ ꯅꯣꯡꯃꯩ 203 ꯔꯤꯀꯣꯚꯔ ꯇꯧꯈꯤꯕ ꯑꯗꯨꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯦꯛꯁꯇꯣꯔꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯀꯦꯁ 6 ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯌꯥꯎꯅ ꯃꯤꯑꯣꯏ 210ꯒꯤ ꯃꯊꯛꯇ ꯐꯥꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯒꯠꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯄꯨꯂꯤꯁ ꯑꯥꯔꯃꯤꯗꯒꯤ ꯂꯥꯛꯈꯤꯕ 303 ꯔꯥꯏꯐꯜ ꯑꯌꯥꯝꯕ ꯃꯣꯗꯤꯐꯥꯏ ꯇꯧꯗꯨꯅ ꯁ꯭ꯅꯥꯏꯄꯔ ꯒꯟ ꯑꯣꯏꯅ ꯁꯦꯝꯕ ꯊꯦꯡꯅꯩ꯫ 303 ꯔꯥꯏꯐꯜ ꯑꯁꯤ ꯃꯤꯇꯔ 500ꯒꯤ ꯔꯦꯟꯖ ꯐꯥꯎꯕꯗ ꯌꯥꯝꯅ ꯏꯐꯦꯛꯇꯤꯚ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯏ꯫ ꯍꯥꯏꯔꯤꯕ ꯔꯥꯏꯐꯜ ꯑꯁꯤꯒꯤ ꯕꯠ ꯃꯣꯗꯤꯐꯥꯏ ꯇꯧꯗꯨꯅ ꯁ꯭ꯄꯦꯁꯤꯌꯦꯂꯥꯏꯖ ꯑꯣꯏꯕ ꯇꯦꯂꯦꯁꯀꯣꯞꯁꯤꯡ ꯐꯤꯠ ꯇꯧꯗꯨꯅ ꯍꯦꯟꯅ ꯑꯦꯀ꯭ꯌꯨꯔꯦꯁꯤ ꯑꯣꯏꯅꯕ ꯁꯤꯖꯤꯟꯅꯔꯕ ꯌꯥꯏ꯫ AK-47ꯒꯤ ꯔꯥꯏꯐꯜ ꯑꯁꯤꯗꯤ ꯃꯤꯇꯔ 100-100ꯒꯤ ꯔꯦꯟꯖꯇ ꯂꯩꯕ ꯖꯒꯥ ꯈꯛꯇꯗ ꯏꯐꯦꯛꯇꯤꯚ ꯑꯣꯏ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯣꯜ ꯀꯌꯥ ꯀꯛꯊꯠꯇꯨꯅ ꯄꯣꯝꯄꯤ ꯒꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯇꯩꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯆꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯗꯒꯤ ꯑꯐꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯝꯕꯨꯁ ꯇꯧꯕꯅꯆꯤꯡꯕ ꯀꯌꯥꯁꯨ ꯆꯠꯊꯩ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯕ ꯎꯜꯐꯥ ꯑꯥꯏ ꯑꯃꯁꯨꯡ NACN-Kꯒꯤ ꯀꯦꯝꯞꯁꯤꯡꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈ꯭ꯔꯦ꯫ ꯑꯣꯀꯨꯄꯦꯁꯅꯦꯜ ꯐꯣꯔꯁꯅ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯐ꯭ꯔꯥꯟꯁꯅ ꯁꯥꯕ ꯗ꯭ꯔꯣꯟ 150 ꯍꯦꯟꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤ꯫ ꯎꯜꯐꯥ ꯑꯥꯏ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯦꯒꯦꯡ ꯔꯤꯖꯟꯗ ꯂꯩꯕ ꯌꯨꯅꯥꯏꯇꯦꯗ ꯂꯤꯕꯔꯦꯁꯟ ꯐ꯭ꯔꯟꯠ ꯑꯣꯐ ꯑꯁꯥꯝ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯎꯜꯐꯥ ꯑꯥꯏ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯁꯣꯁꯤꯌꯦꯂꯤꯁꯠ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯅꯥꯒꯥꯂꯦꯟꯗ ꯈꯥꯞꯂꯥꯡ NACN-Kꯒꯤ ꯀꯦꯝꯞꯁꯤꯡꯗ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯗ꯭ꯔꯣꯟ 150 ꯍꯦꯟꯅ ꯁꯤꯖꯤꯟꯅꯗꯨꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛꯇ ꯎꯜꯐꯥ ꯑꯥꯏꯒꯤ ꯇꯣꯞ ꯀꯃꯥꯟꯗꯔ 3 ꯌꯥꯎꯅ ꯀꯦꯗꯔ ꯀꯌꯥ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯂꯨꯞ 2 ꯑꯁꯤꯒꯤ ꯀꯦꯗꯔ ꯀꯌꯥ ꯑꯃꯗꯤ ꯃꯤꯆꯝ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯣ-ꯅꯥꯒꯥ ꯉꯝꯈꯩ ꯄꯔꯤꯡ ꯅꯛꯅ ꯂꯩꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯦꯒꯦꯡ ꯔꯤꯖꯟꯒꯤ ꯅꯥꯒꯥ ꯁꯦꯜꯐ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯦꯗ ꯖꯣꯟꯗ ꯂꯩꯕ ꯎꯜꯐꯥ ꯑꯥꯏ ꯑꯃꯁꯨꯡ NACN-Kꯒꯤ ꯀꯦꯝꯞꯁꯤꯡꯗ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯃ꯭ꯌꯥꯟꯃꯥꯔ ꯃꯤꯂꯤꯇꯔꯤꯒ ꯈꯨꯠꯁꯝꯅꯔꯒ ꯗ꯭ꯔꯣꯟ, ꯑꯟꯃꯦꯟ ꯑꯦꯔꯤꯌꯦꯜ ꯚꯦꯍꯤꯀꯜ 150ꯒꯤ ꯃꯊꯛꯇ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯕꯗ ꯎꯜꯐꯥ ꯑꯥꯏꯒꯤ ꯁꯦꯅꯤꯌꯔ ꯀꯃꯥꯟꯗꯔ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯅꯌꯟ ꯑꯁꯣꯝ, ꯂꯦꯐꯇꯦꯅꯦꯟꯠ ꯀꯔꯅꯦꯜ ꯒꯅꯦꯁ ꯂꯥꯍꯣꯟ ꯑꯀꯥ ꯑꯃꯁꯨꯡ ꯀꯔꯅꯦꯜ ꯒꯅꯦꯁ ꯑꯁꯣꯝ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯂꯨꯞ ꯑꯁꯤꯒꯤ ꯀꯦꯗꯔ 18 ꯍꯦꯟꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯑꯦꯔꯤꯌꯦꯜ ꯑꯦꯇꯦꯛ ꯑꯗꯨꯗ NACN-Kꯒꯤ ꯀꯦꯗꯔꯁꯤꯡꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯦꯇꯦꯛ ꯑꯗꯨ ꯑꯍꯥꯟꯕꯗ ꯁꯦꯒꯦꯡ ꯔꯤꯖꯟꯒꯤ ꯋꯥꯛꯊꯝ ꯕꯁꯇꯤꯗ ꯂꯩꯕ ꯎꯜꯐꯥ ꯑꯥꯏꯒꯤ 779 ꯀꯦꯝꯞꯇ ꯑꯦꯇꯦꯛ ꯆꯠꯊꯈꯤ꯫ ꯍꯥꯏꯔꯤꯕ ꯀꯦꯝꯞ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯕ ꯃꯇꯝꯗ ꯀꯦꯗꯔ 5 ꯈꯛ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯑꯦꯇꯦꯛ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯒꯤ ꯄꯥꯎ ꯐꯪꯗꯦ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯍꯣꯌꯥꯠ ꯕꯁꯇꯤꯗ ꯂꯩꯕ ꯎꯜꯐꯥ ꯑꯥꯏꯒꯤ ꯏꯁꯇꯔꯟ ꯀꯃꯥꯟ ꯍꯦꯗꯀ꯭ꯋꯥꯔꯇꯔ ECHQꯗ ꯆꯠꯊꯈꯤꯕ ꯗ꯭ꯔꯣꯟ ꯑꯦꯇꯦꯛꯇ ꯂꯨꯞ ꯑꯁꯤꯒꯤ ꯁꯦꯅꯤꯌꯔ ꯀꯃꯥꯟꯗꯔ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯅꯌꯟ ꯃꯦꯗꯤ ꯑꯦꯂꯥꯏꯁ ꯅꯌꯟ ꯑꯁꯣꯝ ꯌꯥꯎꯅ ꯂꯨꯞ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯃꯤꯑꯣꯏ 2 ꯑꯃꯁꯨ ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯀꯦꯗꯔ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯅꯌꯟ ꯑꯁꯣꯝ ꯂꯨꯞ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯁꯠ ꯑꯃꯗꯤ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯦꯅꯔꯅꯤ ꯍꯥꯏꯔꯤ꯫ ꯎꯜꯐꯥ ꯑꯥꯏꯒꯤ ꯀꯦꯝꯞꯁꯤꯡꯒ ꯅꯛꯅꯅ ꯂꯩꯕ NACN-Kꯒꯤ ꯀꯦꯝꯞꯁꯤꯡꯗꯁꯨ ꯑꯦꯔꯤꯌꯦꯜ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯈꯤꯕꯒ ꯂꯣꯏꯅꯅ ꯂꯨꯞ ꯑꯁꯤꯒꯤ ꯀꯦꯗꯔ ꯀꯌꯥꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯑꯗꯨꯃꯛꯄꯨ ꯀꯌꯥ ꯌꯥꯝꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥ ꯇꯨꯗꯦ ꯑꯦꯟꯏꯅ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ PROꯒ ꯋꯥꯔꯤ ꯁꯥꯅꯕꯗ ꯑꯁꯤꯒꯨꯝꯕ ꯑꯣꯄꯔꯦꯁꯟ ꯑꯃ ꯆꯠꯊꯈꯤꯕ ꯔꯤꯄꯣꯔꯠ ꯃꯈꯣꯏꯗ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤꯕ ꯏꯟꯁꯔꯖꯦꯟꯠꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯦꯌꯔ ꯔꯦꯗꯤ ꯑꯃ ꯑꯣꯏꯈꯤ꯫
ꯑꯗꯨꯃꯛꯄꯨ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯅꯠꯇ꯭ꯔꯒ ꯃꯤꯂꯤꯇꯔꯤ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯀꯟꯐꯥꯔꯝ ꯇꯧꯔꯛꯄꯗꯤ ꯂꯩꯇ꯭ꯔꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯆꯠꯊꯈꯤꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯑꯣꯄꯔꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯂꯥꯂꯣꯡꯂꯨꯞꯁꯤꯡꯒꯤ ꯀꯦꯝꯞꯁꯤꯡ ꯊꯨꯞꯆꯤꯟꯅꯕ ꯂꯧꯈꯠꯂꯛꯄ ꯊꯧꯔꯥꯡꯒꯤ ꯃꯅꯨꯡ ꯆꯟꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯂꯛꯂꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯇꯥꯏ ꯑꯣꯏꯅ ꯂꯩꯕ ꯎꯃꯪꯒꯤ ꯁꯔꯨꯛꯁꯤꯡꯗ ꯎꯜꯐꯥ ꯑꯥꯏ, NACN-K ꯌꯥꯎꯅ ꯑꯁꯥꯝ, ꯅꯥꯒꯥꯂꯦꯟ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯂꯥꯂꯣꯡꯂꯨꯞ ꯀꯌꯥꯒꯤ ꯁ꯭ꯇꯔꯦꯇꯦꯖꯤꯛ ꯕꯦꯖ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯆꯍꯤ ꯑꯃꯔꯣꯝ ꯑꯁꯤꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝ ꯃꯔꯨꯑꯣꯏꯅ ꯑꯁꯥꯝꯗ ꯂꯥꯜꯍꯧꯕꯒꯤ ꯏꯔꯥꯡ ꯀꯟꯈꯠꯂꯛꯄꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯂꯤꯕ ꯃꯔꯛ ꯑꯁꯤꯗ ꯉꯁꯤꯒꯤ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯎꯜꯐꯥ ꯑꯥꯏꯒꯤ ꯁꯦꯀꯦꯟꯗ ꯂꯦꯐꯇꯅꯦꯟꯠ ꯏꯁꯥꯟ ꯑꯁꯣꯝ ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯎꯜꯐꯥ ꯑꯥꯏ ꯄꯕ꯭ꯂꯤꯁꯤꯇꯤ ꯋꯤꯡꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯀꯣꯂꯣꯅꯤꯌꯦꯜ ꯑꯣꯀꯨꯄꯦꯁꯅꯦꯜ ꯐꯣꯔꯁꯅ ꯏꯟꯗꯤꯌꯟ ꯑꯥꯔꯝ ꯐꯣꯔꯁꯅ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 2ꯗꯒꯤ ꯄꯨꯡ 4 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯕ ꯀꯦꯝꯞꯁꯤꯡꯗ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯐ꯭ꯔꯥꯟꯁꯅ ꯁꯥꯕ ꯗ꯭ꯔꯣꯟ 150 ꯍꯦꯟꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤ꯫ ꯑꯦꯇꯦꯛ ꯑꯗꯨ ꯂꯣꯡꯋꯥ, ꯅꯥꯒꯥꯂꯦꯟ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯑꯃꯁꯨꯡ ꯄꯥꯡꯁꯨ ꯄꯥꯁ, ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯎꯜꯐꯥ ꯑꯥꯏ ꯑꯃꯁꯨꯡ RPF, PLAꯒꯤ ꯀꯦꯝꯞꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ꯫ ꯑꯦꯇꯦꯛ ꯑꯗꯨ ꯁꯥꯏꯒꯦꯡ ꯔꯤꯖꯟꯗ ꯂꯩꯕ NACN-Kꯒꯤ ꯀꯦꯝꯞꯁꯤꯡꯗ ꯆꯠꯊꯔꯛꯇꯨꯅ ꯂꯨꯞ ꯑꯁꯤꯒꯤ ꯀꯦꯗꯔꯁꯤꯡ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯣꯀꯨꯄꯦꯁꯅꯦꯜ ꯐꯣꯔꯁꯅ ꯐꯥꯏꯇꯔ ꯖꯦꯠ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯂꯦꯞꯇ꯭ꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯂꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯥꯝꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯍꯥꯏꯅꯤꯡꯕꯗꯤ ꯀꯣꯂꯣꯅꯤꯌꯦꯜ ꯁꯦꯟꯁꯁꯅ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯔꯦꯁ ꯕꯔꯨꯋꯥꯅ ꯂꯨꯆꯤꯡꯕ ꯎꯜꯐꯥ ꯑꯥꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯕꯨ ꯀꯣꯂꯣꯅꯤꯌꯦꯜ ꯄꯥꯋꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯟ ꯑꯥꯔꯝ ꯐꯣꯔꯁꯄꯨ ꯑꯣꯀꯨꯄꯦꯁꯅꯦꯜ ꯐꯣꯔꯁꯅ ꯇꯥꯔꯝ ꯁꯤꯖꯤꯟꯅꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯒꯨꯋꯥꯍꯥꯇꯤ ꯕꯦꯁ ꯗꯤꯐꯦꯟꯁ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯂꯦꯐꯇꯅꯦꯟꯠ ꯖꯦꯅꯔꯦꯜ ꯃꯍꯦꯟꯗ꯭ꯔ ꯔꯥꯋꯠꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎ ꯑꯃꯠꯇ ꯐꯪꯕ ꯂꯩꯇꯦ꯫ ꯀꯤꯂꯣꯃꯤꯇꯔ 1,643 ꯁꯥꯡꯕ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡ ꯑꯁꯤꯕꯨ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯑꯃꯁꯨꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯝꯖꯥ 2021ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯃꯤꯂꯤꯇꯔꯤ ꯀꯨ ꯇꯧꯗꯨꯅ ꯂꯩꯉꯥꯛ ꯄꯥꯏꯕꯗꯒꯤ ꯁꯤꯚꯤꯜ ꯋꯥꯔ ꯑꯃ ꯊꯣꯛꯂꯤꯕ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯣꯝ ꯊꯥꯗꯕꯒꯤ ꯋꯥꯐꯝ ꯈꯪꯕ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯅ ꯑꯣꯄꯔꯦꯁꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯈꯪꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯎꯜꯐꯥ ꯑꯥꯏꯅ ꯊꯥꯗꯣꯔꯛꯄ ꯁ꯭ꯇꯦꯠꯃꯦꯟꯠꯇꯤ ꯎꯔꯦ꯫ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯑꯁꯥꯝ ꯄꯨꯂꯤꯁ ꯌꯥꯎꯕ ꯂꯩꯇꯦ ꯑꯃꯗꯤ ꯑꯁꯥꯝꯒꯤ ꯂꯩꯍꯥꯎꯗꯒꯤ ꯑꯗꯨꯒꯨꯝꯕ ꯑꯦꯇꯦꯛ ꯑꯃꯠꯇ ꯆꯠꯊꯈꯤꯕ ꯂꯩꯇꯦ꯫ ꯗꯤꯐꯦꯟꯁ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ, ꯄꯥꯏꯈꯠꯂꯝꯕ ꯊꯕꯛꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯝꯕꯗꯤ ꯄꯥꯝꯃꯤ (ꯑꯦꯟ. ꯕꯤꯔꯦꯟ)꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯂꯩꯇꯦ, ꯐꯝ ꯑꯁꯤꯒꯤꯗꯃꯛ ꯇꯥꯟꯅꯔꯒ ꯂꯩꯒꯗꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯧꯈꯤꯕ ꯆꯍꯤ 8 ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯄꯥꯏꯈꯠꯂꯝꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯝꯕꯗꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ (ꯑꯦꯟ. ꯕꯤꯔꯦꯟꯅ) ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯕꯤ.ꯖꯦ.ꯄꯤ ꯍꯩꯉꯥꯡ ꯃꯟꯗꯜꯅ ꯁꯤꯟꯗꯨꯅ ꯂꯨꯋꯥꯡꯁꯥꯡꯕꯝ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯄꯥꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯕꯤꯔꯦꯟꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯃꯍꯥꯛ ꯃꯤꯈꯜ ꯊꯦꯡꯅꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯤꯈꯜ ꯊꯦꯡꯅꯕꯗ ꯃꯤꯌꯥꯝꯅ ꯊꯝꯈꯤꯕ ꯊꯥꯖꯕꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛꯁꯤꯡꯗ ꯃꯍꯥꯛꯄꯨ ꯇꯥꯊꯤꯅ ꯉꯥꯡꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯅꯥꯒꯨꯝꯕ ꯂꯅꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯅꯠꯇ꯭ꯔꯒ ꯐꯨꯔꯨꯞ ꯑꯃꯠꯇꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯕꯛ ꯇꯧꯕ ꯂꯩꯇꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯔꯛꯄꯗ ꯀꯦꯕꯤꯅꯦꯠ ꯐꯝꯗꯨꯅ ꯄꯨꯟꯅ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯔꯒ ꯆꯠꯊꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯍꯥꯛꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯈꯤꯕ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯁꯤ ꯊꯥꯎ ꯄꯦꯇ꯭ꯔꯣꯜ ꯂꯤꯇꯔ ꯑꯃꯗ ꯂꯨꯄꯥ 200 ꯔꯣꯝ ꯄꯤꯅꯔꯤꯉꯩ ꯃꯇꯝꯗꯨꯗꯅꯤ꯫ ꯃꯇꯝꯗꯨꯒꯤ ꯂꯩꯔꯝꯕ ꯌꯥꯅꯗꯕ ꯑꯃꯁꯨꯡ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯒ ꯏꯪ ꯆꯤꯛꯄ ꯐꯤꯚꯝ ꯑꯃꯗ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯀꯟꯅꯕꯒꯤꯗꯃꯛ ꯃꯤꯠꯌꯦꯡ ꯁꯥꯟꯅ ꯌꯦꯡꯕ ꯉꯝꯕ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ ꯆꯪꯏ꯫ ꯃꯍꯥꯛꯅ ꯍꯩꯉꯥꯡ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯏꯖꯠ ꯃꯥꯡꯅꯕ ꯊꯕꯛ ꯑꯃ ꯐꯥꯎꯕ ꯇꯧꯕ ꯂꯩꯇꯦ꯫ ꯋꯥꯈꯜ ꯇꯥꯅꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯂꯥꯟꯅ ꯉꯥꯡꯅꯕ ꯀꯌꯥ ꯌꯥꯎꯏ꯫ ꯃꯈꯣꯏꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯃꯊꯟꯇ ꯏꯀꯥꯏꯖꯔꯛꯀꯅꯤ꯫ ꯍꯩꯉꯥꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯗꯤꯕꯦꯂꯞꯃꯦꯟꯠꯇ ꯑꯋꯥꯠꯄ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯥꯔꯖꯤꯡ ꯄꯣꯂꯣ ꯀꯝꯄ꯭ꯂꯦꯛꯁ, ꯂꯨꯋꯥꯡꯄꯣꯛꯄ ꯀ꯭ꯔꯤꯀꯦꯠ ꯁ꯭ꯇꯦꯗꯤꯌꯝ, ꯋꯥꯇꯔ ꯄꯥꯔꯛꯅꯆꯤꯡꯕ ꯂꯩꯔꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯂꯝꯕꯤꯁꯤꯡ ꯑꯁꯤꯁꯨ ꯀꯟꯀ꯭ꯔꯤꯠ ꯑꯣꯏꯅ ꯊꯥꯗꯨꯅ ꯆꯍꯤ 90 ꯔꯣꯝ ꯆꯠꯀꯗꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯍꯧꯔꯒꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯝꯕꯤ ꯆꯤꯜꯂꯤꯕ ꯀꯌꯥ ꯑꯁꯤꯁꯨ ꯀꯣꯛꯅꯕꯒꯤꯗꯃꯛ ꯔꯤꯡ ꯔꯣꯗꯀꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯀꯟꯀ꯭ꯔꯤꯠꯀꯤ ꯂꯝꯕꯤꯁꯤꯡ ꯁꯦꯝꯂꯒꯅꯤ꯫ ꯖꯔꯃꯟ ꯔꯣꯗ ꯑꯃꯁꯨꯡ ꯇꯥꯏꯒꯔ ꯔꯣꯗ ꯁꯦꯝꯕꯒꯤ ꯊꯕꯛ ꯊꯤꯡꯅꯕ RNCM-ꯅ NACN-IM-ꯗ ꯋꯥꯀꯠꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯐꯨꯠꯍꯤꯜ ꯗꯤꯚꯤꯖꯟꯒꯤ ꯔꯣꯡꯃꯩ, ꯂꯤꯌꯥꯡꯃꯩ, ꯏꯟꯄꯨꯏꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯅꯥꯒꯥꯒꯤ ꯂꯝꯁꯤꯡ ꯑꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯖꯔꯃꯟ ꯔꯣꯗ ꯑꯃꯁꯨꯡ ꯇꯥꯏꯒꯔ ꯔꯣꯗ ꯍꯥꯏꯅ ꯁꯦꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕꯁꯤ ꯈꯨꯗꯛꯇꯒꯤ ꯊꯤꯡꯅꯕ ꯔꯣꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ (ꯃꯅꯤꯄꯨꯔ), RNCM-ꯅ NACN-IM-ꯒꯤ ꯖꯥꯏꯂꯦꯠ ꯔꯤꯖꯟꯒꯤ CEO-ꯒꯤ ꯈꯨꯠꯊꯥꯡꯗ ꯍꯦꯔꯕꯣꯟꯗ ꯂꯩꯕ GPRN NACN-IM-ꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯀꯤꯂꯣ ꯑꯦꯐꯤꯌꯔꯁꯀꯤ ꯀꯦꯂꯣꯟꯁꯔꯗ ꯉꯁꯤ ꯃꯦꯃꯣꯔꯦꯟꯗꯝ ꯁꯕꯃꯤꯠ ꯇꯧꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫
ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯋꯥꯐꯝꯁꯤꯡꯗꯤ ꯖꯔꯃꯟ ꯔꯣꯗ ꯑꯃꯗꯤ ꯇꯥꯏꯒꯔ ꯔꯣꯗ ꯍꯥꯏꯅ ꯀꯨꯀꯤ ꯖꯣ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡꯅ ꯄ꯭ꯔꯣꯖꯦꯛ ꯇꯧꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯁꯝꯅꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯅꯥꯒꯥꯒꯤ ꯂꯝ ꯑꯣꯏꯔꯤꯕ ꯖꯧꯖꯥꯡꯇꯦꯛ, ꯅꯥꯇꯣ, ꯀꯕꯨꯏ ꯏꯆꯨꯟ, ꯀꯕꯨꯏ ꯀꯣꯠꯂꯦꯟ, ꯋꯥꯐꯣꯡ ꯑꯃꯁꯨꯡ ꯏꯔꯪꯅꯆꯤꯡꯕ ꯐꯥꯎꯔꯒ ꯁꯦꯝꯕꯅꯤ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤꯗꯁꯨ ꯀꯦꯝꯞ ꯍꯥꯡꯖꯤꯜꯂꯛꯄ ꯇꯥꯔꯕꯗꯤ ꯅꯥꯒꯥꯁꯤꯡꯗ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯚꯝ ꯑꯃ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯁꯨ ꯑꯁꯤ ꯅꯥꯒꯥ ꯅꯦꯁꯅꯦꯜ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯁꯨ ꯑꯃ ꯑꯣꯏꯅ ꯈꯟꯅꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯔꯤ꯫